Ngarang Imphalis ki manung chanba Khongman Zone 3 da leba Khongman GP ki ex Pradhan Manangthem Ongbi Nungsire ki yumda masakhang da Sire Nongmei kapsilame la hare. Meitei masa ama ngarang Delhi Maharani Bagda ki mangbagi pau leire mayam atai su section leiminasi haina social media sang da thaganarakle. Makhataba kari karama pau leibagi haba update kaiminase. Litan ki irang da khudong saba lauduna Gorkha ki imung sing da ki sakhang da singna lut tawram le hare. Thasa ki tara ki ayukta litan da thokiba Kuki amadi tangkholani ki irang manung da kanagumba mioi kharana mafam adu da leiba Gorkha ki imung sing da ki pochai lut tawikre haina the Joint Action Committee for Relief and Compensation of Gorkha Victims of Litan Incident JAC na phongdorakle thawng adu bo kana mo ong da condemn tawraduna JAC na thadropa serol amana makha tana hai Kuki amadi tangkhol ani ki marakta thokiba irang aduna marala jadraba Gorkha ki imung manga da chawna akaiba pikhi yumpuna masakhang da singna thugai duna manghan khibagi mathakta dukan phawba mangta hanke yum amadi dukan da thamba seng hawai sel amadi maru eba se sang kayasu mangta hanke maral jadraba irang adu da karigumba hiram amata da yaudaba Gorkha ge imung manga adubu masagi thawai hingjanaba makoina set liba phirol adudagi hena yauduna saphagadaba mafam da lanjena rakhe hauja huje kangla tongbigi temporary mandir da imung taruk ki mioi 13 changjafam lauduna leire makoi gi dabak leinga ki maike degi karigumba mateng amata lakpa leitre lamsange SDO SDC amadi Sekmai Police Station degi mioi khara relic camp asda laktuna yengsilakibadi lei haire adubunga si phawba lengak tagi tengbangi polam amata phangba leitre relic camp asda leiriba imung mangana Sekmai Police Station da makhoi gi yum mang tahan bikre haina zero FIR ama thangatuna Litan Police Station da thakibadi leire maramadun lengak na disaster management ki makada lanjana raklaba sing asigi relief rehabilitation amadi compensation ki thapak thoram sing paikhat piyo haina su makhatana taksilakle CM Khemchan gi ngasigi Delhi khongchat cancel tawkhre Chief Minister Y Khemchana ngasi February 12 da chatkani haina tawramba Delhi khongchat cancel tawkhre hayengi ayukta chatlagani haidi Thalon Assembly Constituency ki MLA Bungjakin Baltena ngarang numida Haryana gi Gurugram da leiba Medanta Medicity Hospital da laikhidabaga loinana ngasi MLA gi haksang New Delhi dagi Imphal Airport ta puraktuna mahaki mafam da Chief Minister yauna miyamna state ki thakta ikai khumnabo utkadabaga mari leinana Chief Minister gi ngasi gi Delhi khongchat cancel tawkibani haidi Chief Minister laktuba February 12 nomaiju numit ki ayukta New Delhi da chalaga numit adugi nungthinda Union Home Minister Amit Shah yauna center gi lusingba kayaga unaduna Manipur gi hojik oiriba law and order gi phibam amasung lenga na paikhatliba IDP sing masa masagi mayumda amuhana changba yanabagi paikhaliba thabak thorong kya ki matangda su wafam kya khanagani hairi Union Home Minister Amit Shah yauna center gi lusingba kya ga Manipur da hojik hangduna leiriba minister taret hapsinba amasung minister singna paigdaba portfolio singi matangda wafam kya khanagani hairi Chief Minister Khemchana Union Home Minister yauna center gi lusingba kya ga unaduna mahaki hojik leiriba lenga asigi MLA singi maraktagi kana bu hojik hangduna leiriba minister gi post asi hapodagi haibagi sabchaba lekhai ama tanaduna list ama semgadawre Chief Minister Khemcha laktoba February kulumdoi da Delhi dagi Imphal International da thoraklaga numit adugi nungthilda awatpa minister Lokbaban da wasak lawrba yai haire Nakala maromda atopa source amadana hairibana BJP ki MLA Bungjagin Balte lekhidre haibatagi PM Modi yauna awaba phongdokna rure haire Gurugram da leiba Medanta di Medicity da laying liba Thalon Assembly Constituency ki BJP ki MLA Bungjagin Balte ngarang lekhidre hainarakpadagi leiba ki Prime Minister Narendra Modi yauna maikai kyadagi awaba phongdokna bagi waro sing social media da thagana rakhre haire adumakpu hospital ki maikai dagi official oina mahak lekhidre haibagi wafam amata phongdokpa leitre hairi masagi sahi hongphumatoi suraba Surchanpur district ki Thalon Assembly Constituency dagi tam ahomlangbai palakhraba Bungjagin Balte ase 2023 gi May 4 da Imphal da thokiba irang amada aroba phibam da sokibane mahak matam sangna layengduna lakhibani Balte matam sangna layeng laba matung haukiba sahi gi April thada Delhi dagi mahaki mayum lamdam Surchanpur da halakhibane Medanta di Medicity da layeng chatharakiba MLA Balte ngarang numidang waram hospital asida lekhidra haba pawda yumpam oiraga awaba phongdoknabagi warol sing social media
ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯈꯤ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯎ ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯈꯨꯟꯅꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯀꯠꯊꯣꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛ ꯂꯩꯈꯤꯗꯕꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯒꯠꯂꯛꯈꯤ ꯑꯗꯨꯃꯛꯄꯨ PM ꯃꯣꯗꯤꯒꯤ ꯄꯣꯁ ꯑꯗꯨ ꯑꯊꯦꯡꯕꯗ ꯑꯃꯨꯛ ꯂꯧꯊꯣꯛꯈꯤ MLA ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯅꯥꯒꯥꯂꯦꯟꯗꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP S ꯐꯪꯂꯣꯟ ꯀꯣꯟꯌꯥꯛ ꯁꯥꯏꯀꯣꯠ ꯑꯦꯁꯤꯒꯤ ꯄꯥꯎꯂꯤꯂꯥꯟ ꯍꯥꯎꯀꯤꯞ ꯇꯤꯄꯥꯏꯃꯨꯛ ꯑꯦꯁꯤꯒꯤ MLA ꯉꯨꯔꯁꯥꯡꯂꯨ ꯁꯅꯥꯇꯦ ꯑꯃꯁꯨꯡ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯋꯥꯡꯕ ꯐꯣꯡꯗꯣꯛꯅꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯈꯤ KSO ꯊꯥꯡꯂꯣꯟ ꯕ꯭ꯂꯣꯛꯅꯁꯨ MLA ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ MLA ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯕꯤꯛꯇꯤꯝ ꯑꯣꯏꯔꯕꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯔꯕꯗꯤ ꯈꯟꯕꯗ ꯑꯔꯨꯕ ꯑꯣꯏ MLA ꯕꯨꯡꯖꯥꯒꯤꯟꯅ ꯑꯄꯨꯟꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯁꯛ ꯅꯥꯏꯕ ꯀꯔꯅꯥ ꯑꯃꯁꯨꯡ ꯄꯥꯔꯇꯤꯁꯤꯒꯤ MLA ꯈꯔꯁꯨ ꯕꯥꯜꯇꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯊꯥꯒꯠꯅꯔꯛꯈꯤ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯤ ꯈꯔꯗꯤ ꯍꯥꯟꯅ ꯊꯥꯒꯠꯅꯔꯝꯕ ꯄꯣꯁꯁꯤꯡ ꯑꯗꯨ ꯑꯊꯦꯡꯕꯗ ꯂꯧꯊꯣꯛꯅꯕꯁꯨ ꯌꯥꯎꯈꯤꯃꯔꯛꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯟ ꯉꯁꯤ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯄꯥꯔꯇꯤꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯑꯗꯨ MLA ꯕꯥꯜꯇꯦ ꯂꯩꯈꯤꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯩꯊꯣꯛꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟ ꯊꯥ ꯑꯁꯤ 22ꯗ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯈꯤ ꯑꯗꯨꯃꯛꯄꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯟ ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ MLA ꯕꯥꯜꯇꯦꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁ ꯑꯃꯠꯇ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ ꯑꯉꯟꯕ ꯃꯇꯝꯗ ꯕꯥꯜꯇꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯁꯟꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ BJP ꯅꯣꯔꯠ ꯏꯁ ꯏꯟꯆꯥꯔꯖ ꯗꯥꯛꯇꯔ ꯁꯝꯕꯤꯠ ꯄꯇ꯭ꯔꯅ ꯕꯥꯜꯇꯦ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯒꯠꯂꯛꯂꯦ MLA ꯕꯥꯜꯇꯦꯕꯨ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕ ꯃꯦꯗꯦꯟꯇꯥꯗꯤ ꯃꯦꯗꯤꯁꯤꯇꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤ ꯐ꯭ꯂꯥꯏꯑꯣꯚꯔ ꯃꯈꯥꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯔꯣꯡꯁꯤꯡꯅ ꯍꯪꯅꯔꯛꯂꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯗꯤꯁꯇ꯭ꯔꯤꯛ 13ꯀꯤ ꯃꯅꯨꯡꯗ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯡꯅ ꯇꯥꯕ ꯑꯃꯁꯨꯡ ꯆꯤꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯃꯌꯥꯏ ꯆꯕꯨꯛ ꯐꯥꯎꯗꯨꯅ ꯁꯥꯔꯒ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯐꯪꯂꯕꯁꯨ BT ꯔꯣꯗꯀꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡ ꯃꯄꯥꯗꯒꯤꯅ ꯎꯔꯤꯄꯣꯛ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯁꯤꯒꯤ ꯃꯈꯣꯡꯁꯤꯡꯒꯤ ꯃꯅꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯈꯥꯗ ꯑꯣꯏꯍꯜꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯡꯅ ꯆꯤꯟꯕ ꯃꯐꯝ ꯑꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯑꯆꯔꯣꯡꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯐ꯭ꯂꯥꯏꯑꯣꯚꯔꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯕ ꯌꯥꯕ ꯃꯐꯝ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯄꯣꯠ ꯆꯩꯁꯤꯡ ꯊꯝꯅꯕ ꯒꯣꯗꯥꯎꯟ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠꯅꯆꯤꯡꯕ ꯁꯦꯝꯗꯨꯅ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯃꯈꯛꯇꯃꯛ ꯂꯩꯖꯔꯤꯕ ꯌꯥꯝꯅꯁꯨ ꯁꯥꯡꯕ ꯅꯠꯇꯕ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯣꯏꯍꯜꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯅꯔꯛꯂꯦ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯁꯤꯒꯤ ꯃꯐꯝ ꯈꯔꯗꯗꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯂꯪꯁꯤꯟꯐꯝ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯌꯣꯠꯆꯩꯅ ꯈꯥꯖꯤꯜꯂꯒ ꯊꯝꯕ ꯑꯃꯁꯨꯡ RCC ꯃꯆꯦꯠ ꯃꯆꯦꯠ ꯍꯩꯖꯤꯜꯂꯒ ꯊꯝꯖꯤꯟꯕꯅ ꯃꯤꯌꯥꯝꯗ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ ꯎꯔꯤꯄꯣꯛꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗꯗꯤ ꯐ꯭ꯂꯥꯏꯑꯣꯚꯔꯒꯤ ꯃꯈꯥꯗ ꯌꯦꯡꯕꯗ ꯃꯤꯠ ꯏꯪꯕ ꯅꯥꯄꯤ ꯑꯃꯗꯤ ꯂꯩꯅꯆꯤꯡꯕ ꯊꯥꯔꯒ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯆꯥꯏꯕꯤꯗꯨꯅ ꯌꯣꯛꯈꯠꯄꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯗꯤ ꯁꯦꯡꯗꯣꯛꯄꯤꯗꯕꯅ ꯃꯣꯠꯁꯤꯜꯂꯛꯄ ꯌꯥꯎꯔꯦ ꯃꯔꯝ ꯑꯁꯤꯅ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯃꯈꯣꯡꯁꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯀꯔꯝ ꯇꯧꯔꯒ ꯃꯤꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯈꯟꯅꯐꯝ ꯊꯣꯛꯏ ꯃꯤꯌꯥꯝꯅꯁꯨ ꯉꯥꯛꯇꯨꯅ ꯆꯠꯀꯗꯕ ꯔꯨꯜꯁꯤꯡ ꯁꯦꯝꯗꯨꯅ ꯊꯝꯕꯤꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅꯔꯛꯂꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯇꯤꯟꯕꯅꯤꯅ ꯐ꯭ꯂꯥꯏꯑꯣꯚꯔꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯊꯧꯑꯣꯡꯗ ꯃꯤꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯄ꯭ꯂꯥꯅꯤꯡ ꯑꯦꯟड ꯗꯦꯚꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ PDA ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯌꯥꯎꯅ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ CEO ꯅꯆꯤꯡꯕꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅꯔꯛꯂꯦ ꯉꯧꯕꯅ RPFꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯦ ꯃꯇꯝ ꯈꯔ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ RPFꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯕꯛ ꯑꯦꯛꯇꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ RPFꯀꯤ ꯑꯅꯤꯁꯨꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯃꯅꯣꯍꯔꯃꯌꯨꯝ ꯉꯧꯕ ꯉꯧꯕꯅ ꯑꯣꯏꯔꯦ ꯉꯔꯥꯡ ꯃꯍꯥꯛ RPFꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤ ꯍꯥꯏꯔꯤ RPFꯀꯤ ꯑꯍꯥꯟꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯔꯦꯡꯕꯝ ꯆꯥꯎꯔꯦꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯉꯧꯕ ꯀꯨꯝꯖꯥ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗꯒꯤ RPFꯀꯤ ꯑꯦꯛꯇꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ RPFꯀꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯣꯕꯦꯟ ꯈꯨꯃꯟꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ RPFꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕꯅꯤ ꯉꯧꯕꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯗꯨꯅ ꯄ꯭ꯔesidency ꯇꯥꯡꯀꯛ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤꯗ RPFꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯋꯦꯁꯇꯔꯟ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥ ꯋꯦꯁꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯃꯗꯤ ꯊꯝꯂꯤꯕ ꯄꯥꯟꯗꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯂꯣꯏꯅꯅ ꯊꯥꯖꯕꯁꯤꯡ ꯃꯥꯡꯍꯟꯗꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯅꯧꯍꯧꯅ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ RPFꯀꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯥꯏꯒ꯭ꯔꯦꯁꯟ ꯊꯤꯡꯗꯨꯅ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯂꯒꯅꯤ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ
Laibasgi border area singda migration thingduna infiltration dagi ngakthoknabagi damak ngamkhai paringda leiriba khungang sing semgat sagatpagi thabak paikhatpa hauragani hana Home Minister Amit Shah na phongdokhrei Assam da pangthokdoriba mikhalga mari leinana numit ninigi khongchatta Assam da lakhiba Home Minister Amit Shah na ngarang Assam ki Kasar district ta pangthokpa miyam tinba mifam amada saruk yaraduna Home Minister Amit Shah na wafam asi phongdokhibane Kasar district ki Nathanpur da pangthokhiba election ga mari ba mifam amada saruk yaraduna Home Minister Amit Shah na hai haukiba matamda chahi cha kya lengak sasan pairam kiba Congress Party na leba asigi ngamkhai ngak senduna thambagi mahot iho ho na thamlambana leba asdali sangsena infiltration gi chaitheng kya mayak naduna lakle Prime Minister Narendra Modi na leba asda mayak nariba infiltration gi issue ase ngak thok nabagi dabak vibrant village program VVP haina mingthonduna leba asigi ngamkhai paring da leiriba tongan tongan ba khungang singda sangat sagatpagi thabak paikhatpa haukhre VVP gi anisuba phase da Manipur, Arunachal Pradesh, Assam, Bihar, Gujarat, Jammu and Kashmir, Ladakh, Meghalaya, Mizoram, Nagaland, Punjab, Rajasthan, Sikkim, Tripura, Uttarakhand, Uttar Pradesh amadi West Bengal gi ngamkhai paring da leiriba khungang sing semgat sagatpagi thabak paikhatpa hauragani matam amada border area sing da leiriba khungang sing asi matam adugi lengakna khwaidagi iroi loiba leba asigi ngamkhai sing ne haina inthoktuna thambirambana Development, employment, education, electricity connection, road and telephone connectivity na singba hiram kaya da sothaduna leirami haire. Laibasigi ngamkhai paringda leiriba miyamna thengnariba awaba khudongchadaba sing asibu kohannabagi damak Prime Minister Narendra Modi na hariba khungang sing asida matam asiga sunaba development gi thabak paikhatuna miyamgi semilon boost tawduna nungayai phaba pulsi mahing amada thamnabagi damak BBP program asi paikhatuna lakhibane BBP gi anisuba phase da paikhatkadoriba chawkhat thorangi thaba asi chawrakna lupa crore lising taruka samapan gi senpham thadaduna sangat sagatpagi thabak chathagadoribane Laibasigi ngamkhai paringda leiriba khungang sing asibu khwaidagi iroi loiba khungang sing ne haina lawbagi mahot khwaidagi ihan hanba laibasigi khungang sing ne haina lawnanabasu mahana miyamda appeal tawkhi Union Home Minister Amit Shah na makha taraduna phongdokhibada laibasigi ngamkhai paringda leiriba khungang sing matamga chunaba maongda semgat sagalabadi mafam aduda leiriba miyamda Laiba asibu hena nuksibagi inot ama piduna laiba asigi mit nakong oiduna national security da hena kana bapigane masida natana ngamkhai paringda matam kiyadagi thoktuna lakiba cross border crime singdagi chu ngak thokpa ngamlagani hena mahana makha take Chief Minister Y Khemchana Lok Bhavan da Governor AK Balaga unakhre February 13 ki mamangda awatpa minister sing wasak lauduna hapchinaba mandap khanba haure hari Thasigi marigi numitang waram da yumnam Khemchanbu anauba lengaki Chief Minister oina wasak laubaga loinana mahaki Deputy Chief Minister ani Nemsakib Gen amasung Lord City Koyauna MLA Govindas Konthaujam amasung KH Loken busu Cabinet Minister sing oina wasak laukraba matungda Lenga asagi warhauriba Minister sing wasak lauduna hapchinbagi thoram thasigi kunga tarukta Governor AK Balana numit kharanigi khongsatta Delhi da chatringai mangoinana pangthoknaba lokalakpa thaurangi manungchanna Imphal gi Lok Bhavan campus da thoram asigi damak achawa mandap ama khanba haukhre thoram asigi mangoinana garang nungthil pung manga tarakpada Chief Minister Y Khemchana Lok Bhavan da laktuna Governor ga unakhre Chief Minister na Governor ga unakhibada mahaki Deputy Chief Minister ani amasung Minister ani loinarakhide mahak mathanta Governor ga unaduna minute kullom wari sarba matung Chief Minister garang nungthil pung manga ga minute kullom tarakpada Lok Bhavan dagi thoke Paugi likhunna hadibana Minister sing wasak lauduna hapsin dringai ki mangoinana Chief Minister Y Khemchana Delhi da chatuna BJP ki national leader sing amasung maru aiba Union Minister sing ga unaraba yai hari Chief Minister na central leader sing unaraba matung Imphal da halatuna awatpa Minister sing hapsin nabagi damak wasak laubagi thoram pangthokani hari Governor AK Balana thasigi kunga tarukta Delhi da challuba matung Nagaland gi su mahana Governor oibanina halakpagi khongsatta Nagaland lomda halaktuna numit kharani leigadabana awatpa Minister sing Nabagi damak wasak laubagi thoramase mahana Delhi chatringai da pangthoklagani hari masigi damak ngarangdagi hauraduna Imphal gi Lok Bhavan gi campus da achauba mandap ama khangatpa haukhre thasigi marida anauba lengaki Chief Minister Deputy Chief Minister ani amasung Minister ani wasak laubagi thoramdi Lok Bhavan gi Darbar Hall da pangthokhibada natana asigumba thoram sing asi hall asida mahausadagi pangthoktuna lakpane aduba haujik Darbar Hall bu samjin sajanbagi thabak chatharakpana awatpa Minister sing hapchinnabagi damak wasak laubagi thoramdi Darbar Hall asida pangthokpada
khudong charoidabada natana nauna hapchangadaba minister sing wasak lobagi thoramda BJP gi yauna central leader khara su sarug yaduna pak chauna pangthokadabana mandap khanba hobani hari adum oina wat haudiba minister sing hapchilakpada BJP amasung masiga chaminariba party singi MLA kana kana bu minister halakadagi habadu de chief minister na Delhi da central leader singa unabada lep thorakpaga loinana chief minister deputy chief minister ani amasung minister sing na paigadaba portfolio singsu Delhi dagi lep thoraklagani hari adum oina ngarang chief minister na governor ga unakibagi matangda lok paban dagi official officer amata thorakide sumnatagi lok paban gi social media platform da unabagi photo khaktama post toraki hari sahi ahum ge angang ama rape tawraba matungda hatlaga phumjilam le hari Gurugram ge sector 37 ta laiba industrial area ga nagnaba ahangba plot amada kom panglu ludana tawraga sahi ahum khakta ngai de binupi macha amabu rape tawraba matungda hatlaga phumjilam bagi damak sahi kunmari suraba nupa ama police na phar hari Farba miyoy adu Bihar gi Supaul district ki ni mahang mafam aduga nagnana laiba manufacturing farm amada thabak tawduna laibane police na phongdokhibada farba miyoy asinupi macha asiga building amatada laiminabane ayamba matamda nupa asiga nupi macha asiga anakpa lampak ta so adumak sanaminaduna harawta yamna laiminabane hawkhiba irai numita nupi macha si makhre haduna mama mapana wakalakpadagi thiba hombagi thabak sa thaduna lakhibane hairi India Pakistan mukna bada jet tarama thoi mang ta ke haina tramna phongdor khrei kumja 2025 ki May da India amasung Pakistan gi marakta chawna mukna khibada mamal yamna ba jet tarama thoi mang ta ke haina US President Donald Trump na phongdor khrei waksata da pakto kiba board of peace ta wangang laduna US President Donald Trump na mukna ribaleba anida sada Sani tarif thamgani hana kihan khangan badagi leba anigi mioi million kiyamarum kan khibani hana phongdokhi leba anigi marakta chawna ongkhana khiba dubu President Trump na lephandona mioi million kunga manga gi punsi kan bangam khiba habisi khwaidagi labak phabani hana President Trump na phongtokpaga loinana India amasung Pakistan gi lan asi US President Donald Trump na lephan khibani hana su no hawna na phongdokhrei Nigeria de khulai paiba kangbugi anoba attack sing da mioi kuntra homdu si khle hana police na phongdorakrei Nigeria awang nungsub thangba sarukta district amada Islamic militant sing amatam amata da chathaba attack sing da yamdrabada mioi kontraundu sikre haina police na phongdokhrei attack adu KP state ki BU community da yum sakaisa numita thoki haina police ki spokesman Basir Usmana Sagosel numit ki athengba hingda cherol amada haiki khulai paiba singdo Sokoto state da sanglaki state adu ki saruk sing lal hoba kangbu lakurawano kupai tawi haina Usmana phongdokhe Preliminary investigation sing the kolai paiba lakurawa militant sing yum the yokpa sasan huran ba mafamadu sanglaki haiba asangba khangle hana mahana phongdokhe